Ngasigi video sidi akhoi chauna momo chabagi video matek ama mayam de share tajari mayam chi nginasi hauga akhoi namana hawini ngasigi momo che special hoina Acara mi se kena ikaya wa. Yum dah kau bawa ni aku kisah. mayamsu jum da sum hauraga chaba yabani hajiti corona gi matamina mapan dagi chaba mahutta jum da sum hauraga dune hena hawbani yamna sahanda dengan sigi matang sigi hauba khutbadi ucadra matangda mayamna pambiragadi kamaina sauda khutba dibanda khuningagadi comment ta hagirawo soidana ucalakte mayam ngasigidi matang asida akhoi loisanjare akhoi chausi off triaba adu matang dina sonda tum charani ngasigidi matang asida loisanjare mayam